Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Yai kuma news tagi lakhotarake CRPF na Kuki Militants Kaptuna Hatkharaba Matung Kuki Militants Singna Meitei Meechamda ONSINDUNA JIRIDAGI RANI KOUBI ima AMAGI MAHAKKI MACHA NUPI ANIGA LOINANA MASHU ahum PUNNA MAKHOI TARUK Kuki Singna PHADUNA PUKHIBA Kuki PES SINGDA BAREL OIRAKHRE SARKARNA ATHUBA MATAMDA MAKHOIBU KANNABA HOTNABIU. Kuki khulai paiba singin nongmai makol hek lep khibaga ikoi ONSINDUNA chikthat nabagi fibam thokta basunate Megan UNLF ki hanagi chairman ningthemcha sanaya ma LS Megan haikre kuki khulai paiba singin nongmai makol hek lep khibaga ikoi ONSINDUNA chikthat nabagi fibam thokta basunate wafam asing asi lamyanba NK sanajawbagi kunmapan suba that anniversary ga mari lenana singzamai wangma khetri lekai da leiba lamyanba sigi yumda pangthokpa thoram amada mahangna phongdokhibani NK sanajawba memorial trust ki miyeng makhada lamyanba sanajawba ningsing thokpang lufna pangthokpa thoram aduga mari lenana sana yaimana hai mahangna NK sanajawba khangkiba matam adu integrity leiba achummagi damak lepada ninghanaba leitaba yawoloi ama oibani matam amada lamyanba siga chaminaringai matamda khongloi singbu thauna amadi losing piba ngamba mityeng sanba luchingba ama oiki housing Manipuri lan taraktuna lamdam asibu mache tana thugaina ba khona duna tangdu leita daba fibam ama mayok nariba sida NK sanajawbagumba luchingba amagi thoidongna mathau tai Hauji aikhoigi lamdam asida luchingba watpagi achoba mami tadaba natte kuki khulai paiba singi nongmai makhol hekta baga aikhoi masel chungsinna duna chap chaba paukhum piri adumapu nongmai makhol lep khibaga aikhoi masel onsinna duna chikthatna bagi thawong su chathadaba natte hauji aikhoida waliba si nungsi chanana amana amagi mapal tangnaraga hingminaba amasung furup masel gi saktamda ikai khumnaba duni haikhi editorial kalam dagi lokhotarake Kuki Militants Singna landarakle haiba khangna lengana karigi tumina leithoglibano Manipur Chief Minister N. Biren Masamangna terrorist ni haina yamna fongna lauthokraba Kuki Militant Kangbuna Meitei khul kaya da nongmai kapsinduna landarakle loinana misi mina kaya yaure haibagi pau Manipur lengana tana tumina leishilibasi karigino haiba wafam ama lagle Kuki terrorist Kangbuna nongmai kapsinduna yummai thaba misi mina thogale haiba hek khangbaga Manipur lengaki makhada leiriba State Security Forcing thodok thokphamda khudakta thomjinduna Kuki terrorist singbu takthoknaba amadi fagatuna aingi oiba chairak pinaba thabak lengana tokpham thokpani adubu Manipur lengana Kuki terrorist singna nongmai kapsinduna lau sujaba lawmi hatpagi thabak chatharagle haiba khangna loinana makhoigi nongmai maruna panduna mioi kaya soktuna imphal da leiba hospital kaya da laikana naba pukhalagle haibagi pau phangna Karigumma laukhapam thokpa thaba amata laukhatana tumina leishanba haibasi yamna lali Sarkar ki thawong asina tagli badi Kuki Militants sing asi bulengana phongna sogale haibani masigi mayek singlaba khudam haibabu ngasi numit humni marini gi mamangdagi hauna Manipur gi tongan mafam kayada lau suba chachaba lawmi kaya nongmai kapsinduna so apan nangki masigi matungda Makhatana khul ngakpa jiribamda security force ka nongmai kamna bagi thabak chathabada Kuki Militant kaya laikhidaba yauri maduna Kuki Militants singna landaningba matamda yamna komna landarakpa haibadu oiri asigumba mihan mipun gi thawong asi chathare haibasi lenga Manipur lengana khanglabasu Manipur gi mafam kayada lairiba Central Security Force singna thodok thokpham na thomjinduna Kuki terrorist sing takthoknaba amadi fagatna bagi thabak amata lokhatpa leitri haiba yai makhatana akanba mongna nongmai kamna rabasu Manipur lengana karisu nachungdana leithokli nongmai kamna duna misi mina amadi aso apan yaure haibasi Chief Minister N. Biren atai Minister amadi MLA sing loinana Manipur gi DGP Security Advisor na chingba sing pau tarbasu khanglabasu kariguma thaba amata lokhatana leibasi yamna lali Home Pariba Chief Minister na sumakha thaba State Security Force singda thodaduna nongmai kapsinduna landa silagliba Kuki Militants sing takthongnaba amadi fagatnaba thabak paikhanaba thodaduna tumina leithoglibasi Karigino Manipur gi konong oiriba Imphal Mayol amadi akoiba mafam singna nongmai kamnabagi thodok amadi atai mai hau langpokki thodok thograkpa matamdadi khudakta henba security force thajinuna control tawnaba honai nongmai kamnariba mioi sing khudakta phagatuna aingi oiba thabak lokhanaba honai mataw asumna Manipur gi mafam amada hingsa gi thodok thorokpa matamda madugi pau hek phangbaga Manipur lengana khudakta hingsa thokliba mioi sing adu fagatuna aingi oiba chairak pinaba honafam thokpani masigi ona daina bada handang Manipur gi tongan ba mafamda Kuki terrorist singna faba makhalgi nongmai sizinaduna khulai paijadaba Meitei miyamda nongmai kapsinduna landa silakpa yummai thaba pochai kaya lut tawba thabak chathari khangna lengana khudaki oiba thabak lokhatana miyamgi damakta Manipur lengak leiri lamdam asi rules of law mapung fana chaliba mafam amani haiba du lengana tawthorakpa thabangna utpam ngamde
Manipur leingakki achouba soiba haibadi Kuki terrorist singbu mapung fana sogatpagum tawbagi thawong asina Kuki terrorist singna naw chauduna makhoigidamakta Manipur leingak leiri haiduna micham mitei singi mathakta maningtamna nongmai kapsinduna landabagi thabak asi chatharaktuna leitadraba mikap mirau kholtana nillaba lamdam ama haibadu oiriba phibam asida leingak mapu oiriba chief minister dagi horaga atai minister amadi MLA singna makhoigi chowkri konduna sarkar kaidraga loire haiduna yamna nungaiba punsi marel amada ningaidana leithokpa ngami MLA sing asi mikhalgi matamda miyamna bot thadaduna miyamgi mihut oina thagatkhibani haiba asi khangjadabagum tawi maduna Manipur lenga ama ichau chauna leina lengaki mitmang maktada Kuki terrorist singna landarakpa matamda kariguma thaba amata laukhattana kumai yengbagum leithokliba asi karigino haiba adu lengang mapu oiriba chief minister M Birena macha khaina leibak miyamda sengdokpham thui